Assalamualaikum warahmatullahi wabarakatuh. Khonjel asina taba famda laibiriba Muslim parja ichilina iche ichal punna makki mafamda aduga maru oina madrasa maktab ki ustad sing masjid ki imam sing jamiyat ulama Manipur ki member sing amasung club organization punna makki thau ubiriba ichilinaw sing punna makta tolaba banda gunagar na kangan jari madudi hawjig aikhoi gi India sida lairiba waqf tawraktana chahi cha kya dai le rakhraba adugumba Allah gi oikraba kanagum amna mapu oiba yadraba masjid madrasa qabaristan idga asina chingba atopa waqfagi oiba property mayam ama leiribsi punamak asibu musalman gi khudumda leihandanaba amasung masim munthok palokthok yanaba India government na tawningbata tawbo yanabagi bill ama pass tawraga madugu chatna hannabagi hondaribsi masi hojik makti aroiboina makhoina pass tawbo ngamdri pass tawnabagi damakta makha tana makhoi parliament da amuk khanna na nabagi kari program ama lakadori masigi mamang sida chaliba thasi tang 12 fawgi manungda all India da leriba musalman mayam sina aur non muslim chilnaw singna sum masigi bill se ko yaning de masi reject to bu haibasi masi masing yamna thagat lobu targadi hojik chu opposition gi MP singna masida thingba ama oina pir athingwa thamlaga leiri masi pass to bai ko pamde haiduna the maru oina di musalman aikhoi loina makna kalma wala khudi makna masi aikhoi gi ithau ne khallaga ipa ipu singna chahi cha kya dagi thambiram laba tung koina qiyamat phabu le hauruga daba waqf gi property se masi waqf oina dum le hanbinaba masi kanagwam gi makhutta tahandanaba government na tawningba tawba yadanaba se masi gi damakta aikhoina tawba ngamba upai haibasi hojik rai khomi aikhoi masida rai pihoba masi khoi yaningde masi gi bill se reject taw haibase masi akan ba mongda aikhoi isa gi rai do pina bai damakta hojik muslim personal law board ki maikai dagi thadorak liba magi niti niyamam piri adu akhangba naha singa tanaraga masi isa gi mobile dagi ariba bill se khoi yaningde masi reject taw bi haibudo adura touch tawraga ikoi thajan gadabani aduna masigi damakta ina miyam punamakta darkhas tawjari madudi masi isagi tangai phad posak amne khanbiraga masi ikoi tawhosi ikoi mayam gi rai duna maram orga India government na masi muslim punamakne yaning de haibudu mangda lakpata radi aduda mohoi pass to bungam moi adayu poison gi chilinaw sing MP singna ikoi gi damakta masi da kanna thingba ma piraga parama lau thari ise khanna nei nabagi matang ama masida makhoi da mapangan oigani adu aikhoina tumin leithok pataragadi tungda aikoi ningam daba lakani aikoi laibak thi boigani au tungda lakadaba chada nauda singna su aikoi singda aikoi ngonda lana tawgani aikoi ipai pu singna aikoi gi damakta karim dhot nabiram de haibase to Allah gi manakta maru oina aikoi pagum pingai leiroi waqfa oikhirba pose masi qiyamat fawbugini kana guma government su loction bayade kana guma lanai miyam su loction bayade al waqfu lillahi ta'ala waqfa tawkhira pose Allah khakta gineba la yabi'u wa la yuba'u do kana guma amna laiba yon basu yade asumana kana guma wala yamliku mapu oi basu yade to sumana lairi pochida India government na makhogi makhutta tahallaga longthokwa munthokpa yana bhoddarisi hawjiksu namdana mafam kaya da idga kaya adigi madrasa kaya asumana masjid kaya thuga ye khaibagi munthopagi thabuk chathakrapsine bill si pass tawdringi da phawuda to karigma bill si pass tawkhim taradi madura kari oirakan hebse khan thabiyoba aduna khoi to minale thokpa yade matam yamna tele ngasi tangma panni tang 13 da rai khomba gi matam si aroibane ton tang 13 gi mamang jida imthong da chalaga imam sing ustad sing adai kalam organization sing gi chilnaw sing naujawan sing adagi jamiyat ulama gi khoi gi
थौना लेबा ओलमाई कराम सिंह पुनमक निमथोम चलगा मसिगी बिल असे अखोई पास तौहनबा यादे हाइबगी मसिगी राय से पीबियो अदगी मसिगी तंगाई फदबा वाफम सिंह दो बहाब तहनबियो मियामदा अल्लाह ताला ने अखोई पुनमकी दुआ कबूल तौबिसनो अखोई की औकाफ ओइखरबा वक्फ तौखरब लम पुनमक पूरा क़यामत फाउबगने हिफाजत तौबिसनो अखोई अल्लाह दा दुआसु तौसी और तौबु याब उपाय तौहौसी हाइजबसिनी अल्लाह पाना अखोई की औकाफ की ज़मीन खुदिमक लोइना पूरा हिफाजत तौबि ओइसनो व आखिर दावाना अल्हम्दुलिल्लाहि रब्बिल आलमीन। असीना मरम ओइदुना मणिपुर की मुसलमान खुदिंगमक्तो दरखास्त तौजरी मदुदी वीडियो असिगी डिस्क्रिप्शन द लिंक अमा पीजरमगे मणिपुर की स्मार्टफोन सिजिन्नबीरिबा मुसलमान इचिल्लिनाउ सिंगना हाइरिबा लिंक अदुदा चंगबियु क्लिक तौबियु क्लिक तौरबा मतुंगदा हाइरिबा पेज असी थोक्लक्कनी एंटर योर नेम हाइरिबा असिदा इसागी मिंग मेंशन बीरगा मखागी सेंड ईमेल हाइरिबा असिदा मुक क्लिक तौबियु अदुगी मतुंगदा इसागी जीमेल ऐप ता लागलगनी मसाना फिल तौरबा मेसेज अमा थोक्लक्कनी अदुगी मतुंगदा ईमेल मेसेज अदु थाननबगी दमक्ता एरो अमा थोक्लिबा अदुदा क्लिक तौबियु।